Akashvani Imphal Nayani Devi pau pajari ahanbada maru oiba pau High Court of Manipur gi Division Bench na Torbung area da pamdaba thaudok sing thokpa thingnaba sarkar da khangan khre Torbung da ngasi aroiba mathomangam pangtokani haina taurambadu Indigenous Tribal Leaders Forum na numit mangani gi matungda pangthoknaba khanakhre Kendra gi Griha Rajya Mantri Nitai Nandarai na hairi Manipur gi hojik oiriba kangrup ki irang asi athuba matamda loisinaba sarkarna akanba thabak lokhatli amasung sel thum mantri Nirmala Sitaramana hairi casinos amasung online gaming da sada kunnipan GST lawragani Raja asida thoklibe irang asiga mari leinana Bishnupur jila gi Torbungda irang asida leikhidraba singge aroiba mathomangam pangthokani haina tawriba adugi matangda High Court of Manipur gi Division Bench amana sarkar amadi mari leinaba authority singda akanba section thorang paikhatuna pamdaba thaudok sing thokpa thingnaba khangan khre High Court asigi acting Chief Justice MV Muralidharan amasung Justice A Guneshwar Sharma gi bench asina makhatana hai aroiba mathomangam pangtokani hariba mafam aduda mamangda leiraba phibam adu lengdana thamnaba raija amadi kendra sarkar ani yauna mari leinaba law enforcing agency sing dasu khangan khi masiga loinana karigumba kuki job hurupna hariba mafam aduda aroiba mathomangam pangtoke haiba tarbasu mari leinaba sarkar gi office sing dagi ayaba launanaba darkhas chayol amagi manungda thaba yagani hairi Court ki rai asi International Midday Forum na petitioner oiduna tharakpa case amaga mari leinana pikibani mathangi hearing tha asigi mapanda khanagani Torbung dang asi aroiba mathomangam pangthokani haina taurambadu Indigenous Tribal Leaders Forum ITLF na numit mangani gi matungda pangthoknaba khanakhre ITLF ki jerol amana hai masi kendra gi Griha Mantri Amit Shah na khangalakpadagini Jerol asina makhatana hai aroiba mathomangam pangthopagi matam numit mangani yaithokliba asigi matangda tongan badabi singsu ITLF ki maikaidagi talakli hairiba dabi sing adugi manungda kangpok jila gi Torbung lauruki tongan ba dak marigi mafam es boljangda aroiba mathomangam pangthokpa sarkarna ayaba pigadabani Kuki job hurup sing na khundaba chingi jila singda raija gi state force thamba yaroi aroiba mathomangam pangtokpagi matam yeithoklabanina Imphal da thamliba hurup asigi asiba hakchang sing Churachandpur da purakadabani hairi Bishnupur jila gi Phagwak Chau ikhaida mapan suba samrai falsna barricade thamduna lambi chathok chinda thingba thamkhre Churachandpur rom thangba sarukta su security force na akanba ngak senbagi thabak lokhatli Torbung dang asi kuki singi mathomangam pangtokani haina tawriba dugi yenglaga section thawang silokhalakpani mafam aduda maikai kayadagi miyam thomjinnarakhi maduda Assam Rifles na irang adu laksinabo hanabda blank fire tawkhi maduda nupi ahum wantharakuna hojik laikannari Nakal amaromda Imphal West jilagi senjam chirang danga si ayuk kuki militant ni chingnaba singna nomai kapsilakpada Manipur Rifles ki personnel ama amasung khulngakpa mioi ama soklaba mioi sing asi hojik Imphal gi Rajmiti city da laikannari amagi phibam luna leiri Bishnupur gi Torbung da mathomangam pangtokani haina tawriba sibu maikai kayadagi yaningdaba phongdoknarakli tampaki tongan ba sangsan singna makhoigi thong aduda pendaba amati yaningdaba phongdorakli amaromda district administration Bishnupur na jila aduda cheksil thorang oina ngasi curfew thamli Rajapal Anusuya Wikena Luchingduna Ngarang Raj Bhavan gi Darbar Holda Sanamahi Lining Christian Hindu Muslim Jain Rongmai Amadi Brahma Kumari gi Luchingba Singa Athuba Matamda Manipurda Santi Hanjil Halaknaba Thongni Thoram Pangthokre Thauram aduda saruk yakiba dharmagi luchingba singna makhoi gi obe laisol pangtoktuna hanagumna santi leina nungsinana leminaba amadi machinmana oibagi mari adu amuk ana sagatnaba isorda thongnikhi Thauram aduda dharma punamaki luchingba singbu thagal aduna Rajapalna hai asigumba thongni thauram asi relief camp yauna tongan mafam singda supang toklabadi miyamda akiba pokliba amadi asawba sing asi kharata oirbasu phathaba ngamgani
Mahangna hai Kanglup khuding makna raja asida nungsi janana amato oina lemina duna mahosagi punchida athuba matamda hanjinaba honamina si Samagra Siksa Manipuri Imphal nanga si pangthokani aina tauramba ojasing gi oiba nipun mentors training program yeithokle training program si lagliba leibak pokpa numita oina pangthoklagani aina director education SL Nandakumar na khangal lakli tabiri bapaw si Akashbani Imphal degini Kendra gi Giriya Rajya Mantri ni Tainanda Raina Hairi Manipur gi hojik oiriba Kanglup ki irang asi athuba matamda loisinaba sarkarna akanba thabak lokhatli Cherol amada mantri na hai mipung kuting mana punging phathabiduna Manipurda santi thamnaba honabiyo Hojikta phangba paw ama irang asiki phibam yenglaga Imphal East amasung Imphal West ki oina matam kaktana curfew lauthokre International Literature Festival and Festival of Folk and Tribal Performing Arts Rashtrapati Draupadi Murmu na ngasi Madhya Pradesh tha hodok lagani festival asi raja asi ki culture bibhag ka loinana Sangit Natak Academy amasung Kendra gi Cultural Mantraloy gi Sahitya Academy na ngasi dagi hoduna tang manga phawa festival si pangthokani hodokpagi thoramda Rajyapal Mangubai Patel amasung Mukhyamantri Shivraj Singh Chauhan su saruk yagani festival asida atopa leibak tara manga digi lakpa mioi changwa humphudra manga na saruk yagani Pradhan Mantri Narendra Modi nangasi National Democratic Alliance NDA gi MP singa unaduna Kendra gi zakwa taurangi scheme kaya miyamda yawanaba khanakre Sri Modi na hai miyam gi yai pataurangi damakta paikhatpa scheme kaya asi hakthengnana miyamda phanganaba honagani Birodi dol singna aranba paw kaya sandoktuna miyamda chamannaba pohliba si ain ngakliba singna lokhatpam thokpa tapak sing lokhatgadabani Uparashtrapati Jagdeep Dhankar hayang Maharashtra gi Nagpur da pangthokpa Rashtra Sandha Tukadoji Maharaj Nagpur University gi centenary thoramda saruk yagani Uparashtrapati na Resmi Bagda laiba Kabi Bharya Suresh Bhat Cultural Auditorium da su chatkani madugi tungda Sri Dhankar na National Revenue Service ki Academy for Direct Taxes ki officer trainee singi praniti hodokpagi thoramda wa ngangani Sel Thum Mantri Nirmala Sitaramana Hairi Casino Zamasung online gaming da Chada Kunnipan GST Lauragani New Delhi da Pangthopa Yankaimato Suba GST Council gi Miphamda Srimati Sitaramana Hai Sahi Asigi October Amadagi Thaurang Asi Chatnaba Howayana Lairi Mahangna Hai Thaurang Asi Chanakiba Matung Thataruk Lairaga Masigi Matangda Mukana Yengsingani Mifam adoda Sel Thumgi Rajya Mantri Pankaj Chaudhary amadi Rajya amadi Union Territory singi Sel Thum Mantri amasung Sel Thum Mantralay gi makok thongba miyoi sing saruk yakhi Haryana gi Mukhyamantri Manohar Lal na hairi Kanglup ki irangda sarkar natragala nai gi malchang sing amang ata thokalabadi thokhaliba miyoi singna madugi daita pugadabani haiba English singani kunmathoida pass tawkhiba ain adu sarkar na jana lagani Paumi sing the wangang laduna mahakna hai nuha amasung raja sigi kha thangba mafam sing da thokpai iranga mari leinana hujik phawada FIR humpudra lokhatle iranga siga mari leinana hujik phawada mioi taruk laikhidre iranga silaksinaba Haryana sarkarna nuha Faridabad amadi Palwal Jirat sing yauna tongan mafam sing da internet service lakliba thangja numit phawa thingjin khre Aroibada Maruiba Pau Amohana High Court of Manipur gi Division Bench na Torbung area da Pamdaba Thodok Sing Thokpa Thingnaba Sarkar da Khangan Kre Torbung da ngasi Aroiba Mathomangam Pangtokani Aina Taurambadu Indigenous Tribal Leaders Forum na Numit Mangani gi Matung da Pangthoknaba Khana Kre Kendra gi Griha Rajya Mantri Itainanda Raina Hairi Manipur gi hujik oiriba Kanglup ki irang asi athuba matam da loisinaba sarkarna akanba thabak lokhatli amasung Sel Thum Mantri Nirmala Sitaramana Hairi Casino amasung online gaming da Chada Kunnipan GST Lauragani Paulujari